JC against the missing of MD Achoba Buya Mayumna Tidim Lambi the Ban gi Khongjang Chathaba Hokre Ban Saugat Pasinga Police ka akan mamong da mukna kre Police ki maikai degi tear gas sial kaya marung kaptuna ban gi Khongjang laksin naba hodnari Ban Saugat Pamioi Kharasu Police na phajin kre Ngasi ayuk angan badagi masing yam laba kwakta gi miyam na Tidim Lambi da thorak tuna kwakta tera khongdagi hauduna Kwakta Sericulture Farm Phobagi Lambi Paring da Ban gi Khongjang Chathaba Haurakhe Lambi da tayar mai thaduna amadi uwana singba kaya phaijinduna chathakiba ban aduna mahausa gi punsi da sauna khudong chadaba pikhe Maikai adom na lairiba dukan amasung kaithel na chingba amata thong hangna khide Lambi da chathok chasin tawbagi chang aduki matik hanthakhe Laibak thiba thodok amada Churachampur Maikai dagi lakpa car ama ban saugat pamioi singna akai atoi thokhankhe Ban gi Khongjang adu makhata na kansil lakpadagi Bisnupur District Police ki Additional SP Anina Luchingba Moirang Phagak Chau Ikhai amadi Kumbi Police ki apunba team amana mafam adu lak sangshinduna miyam laksinna bahorna ba oina Police ki maikai degi tiargia sel kaya marum kapkhe Ban saugat pamioi singna su Police tamna nung amadi nauri na singba kablaktuna nakal ani gi marakta chau na mukna rakhe Kwakta tera khongdagi Kwakta Sericulture Farm Phobagi Lambi Paring de lairiba ban saugat sing Police na tiargia sel sing kaptuna tansinkhe adumakpu machi machi da ban saugat pamioi sing amuk thoraktuna Police tamna nung thombana chingba thawong sing chatharaktuna ban adu mapung phana saugatna ba hodnakhe oirakliba phibam aduda Police na ban saugat pamioi kharasu phagatkhe phajin khiba mioi sing adu athubada thadorakadabani haina dabi tawraduna maikai adom gi nupi sing yauna Kwakta Lamkhai the sit in protest ki Khongjang chathake Panbe yabadi ukul the thabak sugani haidana yum dagi chatkhiba Kwakta Sarang Patagi MD Achoba Buya Mayum ngasi phowa thiba khangdana lairakli basi gi langrang lanjin puthoktrabadi JC na tang mari gi ahing nongyai dagi mathangi numit tang manga gi numidang wairam pung manga phowa ban gi Khongjang changsilagani haina lauthokpa laikhrabani Masi phobada lenga ki maikai dagi chapchaba pakhum phangdrabadi lagliba tang taret tagi pung nifu nipan gi oiba general strike ki Khongjang makhata na sangsingani haina su JC asina miyam da khangan balai krabani ati sok da nauri do